ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯩꯕꯤ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯀꯃꯦꯟꯠ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯑꯗꯨ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯃꯤꯠ ꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝꯕ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯅꯥꯃꯤꯀꯥ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯈꯛꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯊꯕꯛ ꯇꯧꯏ, ꯑꯗꯨꯕꯨ ꯃꯆꯥ ꯑꯁꯤꯗ ꯍꯟꯅ ꯌꯦꯡꯕꯤꯕ ꯃꯃꯥ ꯈꯛꯇꯅ ꯑꯣꯏ꯫ ꯃꯔꯨ ꯑꯣꯏꯅ ꯃꯕꯣꯛ ꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯕꯨꯛ ꯐꯠꯇꯕ ꯑꯍꯜ ꯑꯃ ꯑꯣꯏꯔꯛꯏ꯫ ꯇꯣꯝꯕꯤꯅ ꯃꯆꯥꯅꯨꯄꯥ ꯂꯣꯌꯨꯝꯕꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯃꯈꯨꯠ ꯆꯥꯕ ꯃꯃꯧ ꯗꯤꯌꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯅꯨꯄꯤꯇꯅ ꯈꯪꯉꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏꯗꯗꯤ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ꯫ ꯂꯨꯍꯣꯡꯕ ꯈꯔ ꯀꯨꯏꯁꯤꯜꯂꯛꯄꯗꯗꯤ ꯃꯅꯦꯝ ꯑꯁꯤ ꯃꯃꯧ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯅ ꯌꯦꯡꯂꯛꯄ ꯑꯃꯗꯤ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯕ ꯃꯔꯝ ꯍꯥꯏꯕꯕు ꯀꯔꯤꯅ ꯑꯣꯏꯅꯤ? ꯃꯆꯥ ꯄꯣꯛꯇꯦ, ꯃꯆꯥ ꯗꯥꯔ ꯁꯟꯇꯣꯛꯇꯦ, ꯁꯥꯒꯩ ꯃꯨꯠꯂꯅꯤ ꯍꯥꯏꯕꯁꯤꯒꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯣꯌꯨꯝꯕꯁꯨ ꯍꯥꯏꯐꯝꯗꯤ ꯈꯪꯗꯦ ꯃꯃꯥꯒꯤ ꯋꯥꯕꯨ ꯇꯥꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯕꯨ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 3 ꯍꯦꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯈꯪꯍꯧꯗꯅ ꯃꯤꯔꯣꯜꯂꯛꯄꯗꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯇꯣꯝꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯈꯤ꯫ ꯗꯤꯌꯥꯁꯨ ꯃꯕꯨꯛꯅꯤꯡ ꯈꯔꯗꯤ ꯂꯨꯝꯖꯔꯛꯏ꯫ ꯂꯣꯏꯅꯅ ꯂꯣꯌꯨꯝꯕꯁꯨ ꯏꯃꯨꯡ ꯑꯁꯦ ꯏꯪꯂꯅꯤ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯎꯅꯔꯛꯄ ꯃꯇꯝꯗꯗꯤ ꯃꯗꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯗꯤꯌꯥꯒꯤ ꯐꯤꯕꯝꯅ ꯌꯥꯔꯛꯇꯕꯗꯒꯤ ꯃꯈꯥ ꯇꯥꯕ ꯃꯆꯥ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯅꯦꯝ ꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯩꯒꯤ ꯃꯊꯛꯇ ꯘꯤ ꯍꯩꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯨꯔꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈꯤꯗꯨꯅ ꯃꯅꯦꯝ ꯃꯤ ꯑꯣꯠꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯗꯣ ꯆꯍꯤ 6-7 ꯁꯨꯔꯤ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯕꯣꯛꯅ ꯃꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯁꯤꯗꯗꯤ ꯃꯗꯨꯃ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯅꯥꯃꯤꯀꯥ ꯃꯕꯣꯛꯇ ꯑꯣꯏꯅꯖꯕ ꯍꯥꯏꯕꯁꯤ ꯁꯨꯐꯪ ꯐꯪꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯨꯡꯁꯤꯒꯤ ꯅꯦꯅꯥ ꯇꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯂꯣꯌꯨꯝꯕꯁꯨ ꯃꯍꯥꯛꯀꯤ ꯊꯕꯛꯅꯒ ꯌꯥꯗꯕꯗꯒꯤ ꯏꯃꯨꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯏꯃꯨꯡꯗ ꯀꯌꯥ ꯂꯩꯕꯁꯨ ꯉꯝꯗꯦ꯫ ꯑꯅꯥꯃꯤꯀꯥ, ꯃꯃꯥ, ꯍꯥꯎꯅꯦ, ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯕꯣꯕꯣꯛꯁꯦ ꯑꯩꯉꯣꯟꯗ ꯁꯨꯡꯀꯧ ꯀꯧꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯈꯨꯝꯕꯁꯨ ꯉꯝꯗ꯭ꯔꯤ ꯗꯤꯌꯥ꯫ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ, ꯑꯗꯨꯒ ꯑꯆꯤꯛꯄ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯜꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯜꯂꯛꯇ꯭ꯔꯤ꯫ ꯄꯨꯡꯗꯣ ꯅꯨꯃꯤꯗꯥꯡꯒꯤ 10 ꯍꯦꯜꯂꯕꯅꯤ꯫ ꯈꯔꯗꯤ ꯇꯣꯏꯔꯤ ꯑꯁꯨꯝꯅ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯪ 2 ꯁꯨꯍꯩꯗꯦ ꯍꯥꯏꯅꯕꯒꯨꯝꯅ ꯍꯧꯖꯤꯛꯁꯨ ꯗꯤꯌꯥ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯐꯠꯇ ꯂꯧꯁꯤꯡ ꯃꯊꯪ ꯇꯧꯔꯛꯄꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯨ ꯅꯨꯄꯤ 2 ꯑꯁꯤꯁꯨ ꯏꯃꯨꯡꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯕ ꯄꯥꯝꯕꯩ ꯀꯟꯅ ꯁꯤꯜꯂꯛꯂꯤ꯫ ꯑꯐꯕ ꯁꯪꯒꯗꯤ ꯊꯤꯕ ꯋꯥꯏ, ꯑꯗꯨꯕꯨ ꯐꯠꯇꯕ ꯁꯪꯒꯗꯤ ꯈꯨꯔꯛ ꯍꯥꯡꯗꯦ ꯃꯇꯥꯒꯨꯝ ꯊꯥꯏꯅ ꯇꯤꯟꯅꯔꯝꯕ ꯂꯣꯏꯅꯔꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯇꯥꯟꯅꯔꯨꯔꯤ꯫ ꯃꯗꯨ ꯄꯣꯁꯦꯝ ꯖꯥꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯁꯦꯟ ꯊꯥꯖꯅꯗꯦ, ꯐꯠꯇꯕ ꯃꯁꯦꯟ ꯐꯠꯇ ꯂꯧꯁꯤꯡ ꯇꯥꯛꯊꯣꯛꯅꯗꯦ ꯃꯇꯥꯒꯨꯝ ꯇꯣꯝꯕꯤꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯛꯄꯤꯔꯛꯄ ꯀꯌꯥ ꯑꯗꯨ ꯇꯣꯝꯕꯤꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯖꯔꯕꯁꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅꯗꯤ ꯈꯜꯍꯧꯏ꯫ ꯇꯣꯝꯕꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯃꯟꯇ꯭ꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯁꯤ ꯇꯣꯝꯕꯤꯗꯗꯤ ꯍꯥꯏꯔꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯁꯨ ꯃꯁꯤ ꯈꯪꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯣꯝꯕꯤꯗꯤ ꯇꯨꯝꯗꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯐꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯄꯣꯠꯂꯝ ꯆꯥꯂꯝꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯑꯃꯃꯝꯇ ꯌꯦꯡꯂꯤ꯫ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕ ꯑꯗꯨꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯃꯣꯛꯀꯨꯝꯕ ꯃꯨꯁꯤꯟꯃꯨꯕ ꯃꯐꯣꯜ ꯑꯗꯨꯅ ꯃꯃꯤꯠ ꯃꯤꯄꯥꯟ ꯑꯀꯣꯏꯕꯗꯨꯗ ꯇꯩꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯊꯟꯇ ꯌꯦꯡꯖꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯉꯁꯤꯗꯤ ꯃꯍꯥꯛꯁꯨ ꯃꯍꯩ ꯄꯥꯏꯔꯕꯤ ꯑꯃ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯣꯏꯔꯣꯝꯗ ꯄꯥꯏꯔꯤꯕ ꯐꯤꯖꯦꯠ ꯑꯗꯨꯗ
suru suru naisinduna paisili. Matam aduda asomda phamungda wakal nungaitana hiptuna leiribi diya adu mabuk yekpa haurai. Diyana asumna ngayaktang asida khalai. Ai chaksu kiya chade. Ngasi ngarang se aduga maramisa sadana puk yeklai sibo khayo bisano. Aduga somdana tombina suru suru naisiliba phi adu abuk makut yetuna singduna segainaba honarai. Matam asidana Diyana hiptuna leiriba ka asigi thongnau adu tapna hangturai. Aduga liri liri tauba nungsit chisilagi. Maduna maram oiraga Diya phamungdagi haugataba yaroidori thongnau adu lonsinanaba. Mabuksu nungaitaba aduda Diya phamungdagi haugalai. Aduga thongnau adu lonsinanaba yengubada mapalomda aduda labukta amamba marak aduda mi ama ani chenchungduna sanaba manba ama hek ururi. Madu ubada Diya swai lawi. Athengba asida kana kanabu oiram doido. Angang nahasu oiramoy natraga yungawa singsu kaisu oiramoy khana Diyasu haiphet munna yengi. Asumna yengduna leiringai tunglomdagi musin muba amakak laimaida makut makhong adu tawduna sitla sitlaga changlai. Aduga Diyagi khwangjing aduda pairaknaba tawrei. Maduda Diyasu tan hek sanaraduna phattanungda kari kari oirangani madu oiramlabade khudong thigani khanduna thongnau adu fatlon sali. Aduga mamai ado phat on thorakpani. Tanja asidari amuba ado leiramdri. Phamungduda machadupi ado tingak tingak mangonda yengduda phamduna leirami. Isa thoibi tumba yadraba nangba. Mama su tumasilao. Oi oi laki laki. Ado mama se pukiya nungaiti. Toilet tamta changugi. Nang adam hipamuka. Asi hairamlaga Diya maninglomda thorakli. Yumduga toiletuga adum maningda samdaraga leiragumbani. Adunai Diya karisumi painingai oiba wakhaldi khanjiludri. Maninge mai edusu chakhumdagi thali. Maduda tombidi hen hena nomi nomi tawna mahakna pangthokliba thabak asi mai pakadori khali. Diya maningda tholakli aduga toilet changai tawi. Adubu matang asidana amuksu he mabukti karisu tawkhidri. Diya amuksu he khanjane. Kaada changluraga abo nungai raktadi khaladuna maning thong aduda phan ama tharaga phamdaraga lei. Asumna leiringai maning thongda thaliba blab adu fafat kablai. Diya ahanbadadi karisu khalamdi adubo mahaki mamangbangtada mushin muba haudung amakhakna khonglamlaga senkhiba ado khangprak khangi. Asomtana loyombado yu khitang dingawi. Yumda handabadi yadabanina yumda halakpagi lambini. Gari masado thawna thawna sum lakpada thengjilla abanina miri kya chatnadri lambidu. Adubu mahakna thainana tawriba gari khara adudi ubada atanba pokkani. Madumaknani loyumbada thokliba asi mai mai onsinaduna thainaba gari amadi thawriba mi ado masak udi mushinmai. Side glass ta yigluba matamdasu maningda masam sangba nupi amakhak mushinmuna tongibada ui. Maduda loyumba bangla tai bangla natragana nisanara khana adumak thaurakli gari ado pukningda sukhalai. Ngasidi mahaki nupi angang ado kamdawrumdoina haina. Wakal asidagi gari ado speed kitang de kangkhatna thaugalai. Diya mihun chengkhat khibadagi imungda changlage haiduna phat onsinduna changlakpada imungda uriba mahaki ka adugi thongjindagi amuba ama phat chenthokibada uri. Maduda Diya hobi hobi chinchilai aduga machanupi adu lairibra yengi. Machanupi adu hanegumna phamungduda phamduna leirami. Maduda Diya mapalomda phat yenglamlaga machagi nakta changlai aduga masada hangi. Isa thoibi hojita kana changami. Kana su changamde. Bobok changambra. Changamdi kanamta. Aidi mama lakpa ngairaga ngasaida layi. Hoise adudi tumaslaw. Asanda phamadu thari masa aduga tawriga tumnaba samsari. Aduga somdana manimpok tombi adu mahake ahanba thaurang ado mayon chumlakpadagi nokfet tawba adu lepti. Adubu ngasigedi loshilagi matam matamgi matung ina chana chanaba thaurang tawduda mama macha ani asi tanthokhragi khalli. Aduga
Machanupa asena amok atopa nupi lauhanduna imungki sagai natai dara mutpa yade khalli. Adubu phana hai singlaba lai tainaba mi phauba khitang soiba thawai mangli bani. Awa phamda tanari bani. Tombi di madu maksunati. Haiba sunataba ahaiba stabagi madugi mahai hena chawgani haibase maha khangjabanati. Aduna tumnaba sem sari. Mahakso adubu mahakna sanariba bud adudi Tombi da yengsin bahaurakli. Tombi gi phamungi hek nakanda leiriba table adugi makha aduda pakthaduna Tombi gi achingba tanja ngaiduna leiri. Laibak phabadagi Tombi ngasidi laison tinson tawduna ningthijana tumthakri. Loyomba so getagi gari adu thauzilai. Mahakna gari hek khamlaba matungda mahaki yumasi hanagumna iman manbagumna wakhalda phawi aduga imong asida sangringdaba lainingdaba phaurai. Pumnamaksing asi mahaki phatrabi mama aduna tawba ngaktani adubu loyomba imungda sanglai. Thongjin hek kansinbaga nagyet anigi thongjin sing adu amana mahakini aduga amana mahaki mamagini. Mapa asida hek leplaga yamna hainadaba manam amakhak mamagi karomdagi tholai. Madu loyombado yu khara ngauri tawrabasu mamagi ka adugi thong ado khara hangdoktuna leiriba ado sat hangdoi. Aduga ka aduda kari ahongba leibanu higlai. Matam asidana namthiraba bud ado thongjin hek mathakta leptuna leiri. Mama adudi mamit ado chejet ushinduna mondrag amada leigrabanina karimata khangdri. Loyomba karisu ahongba udrabada mahaki kada amuk changlakli. Asumda numit kharani so haugri. Anamika du sumangda sanarami. Diyasu sumangda pesuri. Adubu khaghaudana Anamika do ising thakningi. Chak lamle hairaki. Imungda sangduna sakomda yengluru haiduna. Diyadi adu phamduna lehawi. Adubu madusu manempok Tombi aduna imungdagi mantra tawduna masu adu koksinbani. Masu nupi Anamika chakomda leptuna mamit adu chapumuk launa yengduna karigumba amada lei. Madu chakhungi phungarongi kachinda lepliba mamit arangba wangjang wangba amuba aduna mangoda nokmi maya higatuni yenglakpa adudani. Matam aduda Anamika angang oibagi yamnadi kirabani adubu masama u adu irengling magamdi law khungbu sungamdi chap yungna leptuna adumak lei. Tanja asida imungda Tombi adu thorei. Mamai mamit adu mahaki thauram tawrubagi kesin yeksinduna. Aduga Anamika gi tungda leptuna manakung aduda asumna hai. Masuthoi yengo asida leirise nangi mama asengbani. Mahakna nangbu lawba laklini. Nang mahagi manakta changningdra. Tu makot tingtho ise nangbu kaurini. Changu chatlo changsilo manakta. Asumna phatraba thawai. Tombina sanariba ado makut asangba ani ado jara tingthorei. Aduga angang adubu paigadabagi tawrei. Anamika di humangna maring mamai mamit ado punglup silagli. Aduga diyasu pi sum shurambadagi machanupi ado thorak mandi. Kaidawrabano khalluduna achotpa makut ado taitok tuna changlakpani. Sakuma ado hek yobagadi manipok aduna machanupi aduge lengjumda karigumba wa khara haiduna saktingna leptuna leiribada ubada khangprek khangna ima haina kaurei. Maduda Tombisu mamai ado fat leithorak nami. Adubu mikup kangdana mamai ado leithorak tuna lali tawduna maringlomda prap thoki. Aduga Anamika sumasa ado khaga lengba haurei. Aduga mahak su onthorei. Diya masa ado soy lauribani manepok adugi haipetang uhoba sakpam aduda. Kari bo haizen tamsilibano machanupi asida haiduna khalli. Macha adusu wadi ngangdi humang mapikatuna leptuna leiramba aduda mama asina humang adu taithukpi aduga tapna hanglei. Ibema nangbo bobo kakaidaramino. Anamika ingawngawna karisu tawdrabagumna karisu ukhidabagumna loina kawkhibagum khumlai. Kaisu tawde ising thake changlakpani. Asi haibatak hairei adubu diyana di chingnari karigumba phattaba tawhidaba amadi tawri haibasi.
Ikui kuidana tombiso maninglomdagi mamai adu taithoktuna sangai. Hanna phawba yinglamdi. Prap mahaki ka adu sangkri. Diasu chingnari bani macha adu isin pithakle. Chaba yaba achapot ama pizaduna mapanda puthore aduga mahakna phi shuriba adu makhatana shuri aduga manak adudana machanupi adu phamanduna thammi. Numit asidi diya yamna de chingnari bari adubo kamdawna de hangluni thiruni kari phattaba tawri haiduna. Mahaki mapuri bada tamdoksu yumda phajana leitabanina phongdok phong khangdana wana khangle haibaduni. Numidangi matam oirakpasida amuka hena talli basisu ngaside mai laktri aduna pumam hek mamli kendal khak chukhatuna thali yumjaida ama chakhumda ama aduga mahaki ka aduda amaga mama adugi suka aduda thanbigi hangubani adubu tombidi mahaki ka manungdagi yarani thandrabasu khumlai aduga mahaki ka adumadi adumna pumam mamli diya macha aduda tawrega chakhumda chak thongi macha adudi phak ama thaduna sanaduna leri bol macha ama khak langkhatuna okpa sanabani adubu bol adu o hodraduna makhada ta thokri aduga chakhumgi nakan amada khilliba upu achoba tombigi awunpot adugi makhada chinsinkri madu diyadi karisu uhodri khanghodri anamika pakthaduna amamba upu makha aduda yengi karisu ude amambarina adubu makhut aduna amuksu hek lamsilubada bol adu khunaba tawi ita thazadana bon adu tamna thorei masa mathanta anamika bol adu tamna khuli amama makha adudagi mi makok manba amakhak khutsa sitlaga thorakpado anamika urei mihun singkhat khiduna mama kauduna phat on thorei mama adu sukari tawrabana haiduna yenglakpani angang aduga prep sinsilai anamika makhut aduna thinduna tae adubu handakti karisu leiramdri angang asige mamit asidadi yamna kiraduna kana kappa horakli sitha ba makai kappa horakpa asidadi diya tawfong khangdraduna manipuk adubu kawi adubu manipuk adudi pak na khumlaklabasu karisu tawrei angang oibagi kaplini hairiga damak tokli diya tawfong khangdri sakalu shilamdana adumak masa adubu posinduna thorei akhang ai amada hangluge haiduna masa adu pona yumthangnaba misingda hangba thorei adubu yumsing adudi lana tabanina thongal amadagi thongal amada chatpa matam yamna changi maiga laktabari pungmamdi mamlabani adubu loyumbagi torchlight amakhak leizaba du tawduna mathang hangba changai khara ahal oiba leikaigi ini amada changai maduda mane adunadi khara makhai nungsit khangbanina asam hairi ibema noi imung silu dawri angang sida yengsin batana tana nangoda su yengsilide ngasigi dine aina phanaba nangi yengbiragi angang ase nungsit oknaruri adunani adubu ibema cheksilu nangana chagase yengthiba yami ine kamdawbano haisiba madudine ini haiba ngamdi aina khangba kharaduni hairibasi sese nasase ai pambigisi ase haiduna anamika bu kappa phankhri mahaki laison tinson adu tawduna aduga tumbu tumthakri mani adugi matambakta diasu imung dugi nungaidaba apen penda tamduna wari sanari adubu yumda handabadi yadabanina tumkhraba macha adu amu posendana dia halai handakti hena thengjinkhri pung 12 di helamli mapuroiba adusu halaklamni khalli lambi su mi itak takli amta chatnaidri dia lambi da chatna jana mahaki tungda laptakna mi ama inerakpa manbadu khangi kanabu oiribano di khalli adubu munnadi khanjilude yamna chingnaba maung amada inerakpa mali haiduna kanano khangredi khanglege haiduna dia thongal hek changlakpaga torchlight adu muthatli aduga lumduna kanano inarakliba singairege haiduna gai sorot launa khidang makhol su tari asum naksilaktuna thongal mapa asi yoksilagli dia mamit adu areba makai laukthutuna kiti kirom tawrabasu khangningba hemenbage lumduna adumak yengli khara naksilakpada
thungal mapa asi eubagadi lakliba adu achamba mi oiramdri makong amata udi phi anghoba ama soro soro chingduna setpagum su tawi aduga makut ani tu su setpada yen oi haiba adu su haidi mamai adu su non thaba mali masammana ase mahagna uriba sing ase lengba otpa phiba mudri karimata kaidaba kanagumba ama lakpa gumbi masi ubadade ama mambarak asida diya kibana loiri karinungi khangning lubano mira laira khangdaba asibu haibado yokri imungda sanghoragi imungdana khwaidi saparani khanduna imungda mahak makhon thokandana sanglai mangon kakatuna mahakika aduda hek sangbagade mushin muba wangdrang mawangba ama leptuna leiramba aduda khangpre khangduna lawi adubu wangdrang wangba adude loyumba oiramle loyumbada karino kadai jatluino athengbasida aina halakpadaga leiramdine diya sor thabet thabet honduna changsilaga phamung aduda phami aduga masa mathanda sor adu sanaduna pakhat khiba adu phathaze loyumbadi mathanta ngangduna adubak leiri aduga tapna pakhat pa khara pharaba matungda diya so asumna hamu hanglai tama eham kiri kaige adugiro numidang sida nana ko chichalide ai imung osida leba kiri karino matawri isa si supibam tara oidori karino nang nangangi dubo isa se nungsi thengnarure dana aine ine de yengalobani phabudi phagri tum khrizini adubu sumaina tawre ise handa khara tori tamone yumda leitabani na kaya khangdri adumaina sukhangar adumaina swahaino imagi ma ongsigane imung mahi hena langna basingano ai mathayam sari ai ri itom tayum dale haurise matha saram rishira as adiwa na temi nangba asamna hainari gai mikop asida sakomda ahuba makol ama thoraktuna khampre khangi diage sakpam adude ta singna kire haiba loyumba maso khangi aduna kari oirubano yengluge haidana loyumbado chakomlomda changki diya phamungduda longna hipli macha aduga minute amani haukri karigumba makol amata takhidri himna diya loyumbabu kaurai maduda su khumlakti adudagi manen pokto amuk kawi madusu khumlaktri diya khara pharuraba pukning adubo langtaknaba akiba pokpa helakli pakhat aduna kiraduna loyumbabu hanjin hauna kaurai matam sidasu manen poklomdagi ka adomdagi sungaringangba choiro lonba manba amakhak loinana tapna mahaki ka tamna lakpa adusu tari aduna diya hauna kawbodo leptri thongjil aduda ngarang ngangba khonjel aduga loinana jara hangtorakpadadi diya mamit adu chejet ushinduda pukningda mahaki apokpi mamabu ningzaduna yamna wana khangjai adubu thong hangdorakliba adudi loyumba oiramle karino kana kauridubo aina khumbaga amta tadro thengan sida koi kau he kauradana asamna ngangang duna sanglai adubu diyade mahaki mihul adu masa adu thakni haujikti loyumba suka asida punna leirebanina akibadu khara tapna fakri matam asida gidi ahing nongyai matung oirakpana uitharaktuna diya su tumkri mahagre hek tum thakibaga matamdadi anamika adu mamit phatpang thorei mathangi numitni loyumba domingsel upu mamang adira phiro loishili diyabu thengle haiduna haudore adubu diyade thengna tumkhibaga mikap phakna thoktri loyumba na kauriba du su tadri ngihak leiraga diya loyumba na kauriba du tari mikap thorakpa matamdadi mahaki machanupi anamika do leiramdri hana hagwakrabra haiduna loyumba da hanglai adubu loyumba di khanghaude mahakna hagwatringai mamangde kanamata hagwatkhiri hairakpadagi diya macha adubu kadada satkrabano haiduna phuk haugatuna chenthoraglaga koikawi koithithi matam aduda imungda leiriba tombisu thorei aduga masunupi adubu thiba yaumini loyumba thabak satke tawramba adusu pungkai machanupi leiramdaba asida diyadi kapli machana ngarang oidiba phibam aduga ngasi nongalakpa asida leiramdaba asiga asumna chensa chattuna koithi thirakpada manigi nopa pambi aduda
angang ama thauri yanduna leiribada uri. Madu hek uba maktada diya diwan thakri. Loyumba sujan silaktuna yenglubadadi macha nupi ana amikada oiduna leiramli. Loyumba macha adubu uthaktagi lauthari aduga pena kaptuna ting thari. Adubu tombidi mahaki maithongda nungaitabagi mami kaya tadi. Asumna laikai wawa lauri angang ama thauri yalamle haina. Adubu mipung khuding maknade angang asigi masa matomta thauri yangidaba natti haiduna loina hainari. Thajadaba thaudok asina diya thamoida tasonana thinbagumna oikri. Yamna wana phangjakhiba macha asina khangu takta mangkri. Madugidamakta diya pendabana yumlabani. Adubu tombidi mahaki thausin mai pakpa hauri haina khanjari. Tha amaromdi karisu thoidukpa tawkhidri. Adubu diyanade chingnaraduna manem adubu kupna senab haurai. Nongma manem adu imungda prap sangki aduga ka adudagi maket maru chakpagi manam amakak namlokki. Maduda diya susang silaktuna thongjin mapanda lumduna lei. Ka manung aduda tombi poyom khara hangdok tuna yengibada uri. Adubu kudak asina sangsindori yenguba hanguba haibadudi yamna phajararoi khanduna diya tumina adumak tholekli. Aduga mahaki thabaksing adu loishinduna leiri. Ngasigi numidang diya macha hatpa adu kanano khangduk lagi aduga sabsaba laman khum lagi khalli. Aduga mahakna chingnariba tombi asisu huran ba phage matagumna diya nganta chak ising loishilaga phamungda tumbu changkri aduga tumsinaba sakri. Tombi su phari ngasiri mahaki thaurang sing ase amuk makha chatharage haibagi wakhalda chakhumda ningaidana chak chari. Matam aduda diya mahaki ka adudagi tumina tholaktuna aduga maningbi ka aduda sangkri. Tombi su ningaidana chak charingai manungki thong ado dak launa thilai. Tombi thausadana adumak leiri adubu hanjin thilakpa adudadi kanaro haiduna hangi. Khumbadi karisu khumlakti aduga hanjin adumak thilakpa asidari tombi su hagulaktuni yengai. Hadakli tombi chingdaba ama phaurakli. Asuk kuibasti mahakna sanaba khak natana asumna mangoda tawrakpa asi thoktabani. Adubu ngasiri matau asidari tombi su wakhal ama khalai. Thong adu karigi dak numlokpano adudi tombi su mahake laisonado soli tawduna thong adu sat hangtori adubu kana su leiramdi. Madugi mahutta mai khudonu tawba amakhak mapandagi satlawna homjilaktunai imungda sangki. Tombi ki haksang adu phaudoraktuna tombi swai lawi. Khudakta thong adu lonseli aduga mahake ka tamna changnab honai. Ka changli aduga mahake potlam sing adu mathang thiba haurai. Madam asidadi polam sing adu mafam chana amata leiramdri. Maduda tombi khangli madudi mamong nupi asina mahaki arol athop sing asi khangkre haibasi. Adubu phattaba midi adumok phatte matagumna singnagi amaga singnabalga loinana. Khutum tasindana mahaki thauram hauragi tawrakpa matamdari mahaki ka adugi zingado hek mathakta achauba nungdum amakhakna thadarakpagumna tawrai. Tombi khangprek khangnaduna kanano haiduna laurai. Diyasu phamungdagi kaidoragi haiduna hangai. Adubu tombi asidi mai hauba makai sauri. Panthaba tawduna mahaki potlam mayam sing adu puthoraktuna thamli. Aduga saksonba haurai. Matam aduda mahaki mamangda thaliba kendal adu mutkri. Lairiba pochai mayam adusu tapna masa matumta lengba haurai. Madu ubada tombi ngakpana pik thalli. Mahaki ariba sakti sisinaduna hotnarabasu yadri. Phamung adusu gap launa numlai. Pochai tapna hai humbada haurai. Aduga mahaki thong adugi hek mapanda anamikana kaptuna mabupu korupagi khonjal adu tari. Matam asidari tombi akiba phawbada ratana pumnamak asi masanupi anamikagi thawaina tawrakpa oigani haibase khangli. Aduna maram oiraga tombi hena mahaki haijaba pumba adu taunaba hotnabada seran turan tawduna asoi aran mayam yorokpadagi masamatanda mahakna sak soliba larik aduso mai hauduna sak thorakli. Mahak mathantamak leiriba ka asida
lau khongba pochai saibagi makol tana ninkri adubu diyadi madu thoina tade mahakti mahaki phamungda hiptuna hayeng nongan mabagta leikai mi taktuna but sanare haiduna tamlagi khanduna leiribani ngasai mahakna changduna yenglubada potlam chalam mayam aduso phangiba aduna yamna laina khangkhrabani adubu machanupi adubudi mahakna hatlibra hatabra haibududi khangbugamdri asana tawduna tombina hana sanaramba lai aduna su tombida onselakuna aduga masunupi anamika gi thawai aduna su tombi bulaknaba haurai ahing asimaktada kangkadagi anamika na tik nokpagi khonjel aduda upu manungdagi ngaringangba sawbam banba amagi khonjel kaya asina tombido aduki matik kirakli tombisto mahakna kibanina mateng pangbinanaba diyabu kaurakpani aduba diyadi madu amata takhidri tamalaktaba asidadi tombi edo siba tare haiduna phamungdagi hawgalaklaga senthorei adubu thongjil aduda anamika adu leptuna leirumki madu ubada tombiso chaplepi nokfet tawramlaga thong adu khitang thingzin khirakpaga tombi adu upai leitraduna thong adu namkhainaba tawrei adubu tanja asimatada tunglomda amuk anamika do sattholei aduga mabuk pukorei tombi onthoraktuni yeglakpadadi anamika ado leptuna leirami hinglingai leikhiba sakpam adu thoina hongdi adubu kuchu kumendi akibagi masakni tombi mahakpu kanbina bakkana haizai adubu yaba koba leiti karamnadi yagani tapna anamika do tombi ke manaktar tapna changsilai tombi sumasa kanjana haiduna ko yenglakpa aduda upu manungda yauriba thauri kongoi adu urakli madu mahakna anamika hatpada sizinakhiba thauri adugi lemhauwa sarukni mahakna losinduna thambani adubu ngasidi ipong phongna leiramli madu karigino haibada khangdaba makai thauri adu paiduna anamika bo amuka hanna punsingadabagi tawrei adubu taibang miga thawaigadi kanada lamba tawruni mahakna tawge khaliba adugi ona tainabada thauri aduna masa matanta masagi mangaksamda laksinjaduna tombi ado ngangba lawba ngamlaktri masi khaktanati yesin baloiraba thauri adugi maton adu mathaklomda leiriba phairen aduda tapna jiri chingkhatkri kudak asida tombi thauri yankhiba haibadu ori madu ubada anamika de pena nokli nongali diya nungane tumtharuba male ngasi so loyumbana haudorei loyumba so losinduna leiramli diya kari tawrabano khangdi wakal yamna nungai badawna mikap thoklei as aide mikap kamta thoktredana isolation baloiragli chalamdai sibawdi hairamgi tawbani yam thenglabra ai chama talo lakidana yare irusuludana chakum changdoiba lureke nangna yani hairadi ai nangna bahotnagi yarise adu saru chakto fazana thongam ai horen changlakpada sargi atubudi ai nungtigi soidana ba tawri dudi nungtigi tawbado soidana bane aina hadisi YST haiduna loyumbado hanaga manadaba yamna marok leba nungsimino ama noglai dia sumaduke pakhumdo matik sana hali aduga emungi thabai ingkhang losinaba haugatkri mahakna thorakpa matamda manengi ka ado thong ado hangamdri kaidawrabano khalle ngihak aduga chakhumda adumak changli loyumbaju thabak chatna bani haiduna thorakpani matam asida mamagi kagi thong ado kari tawrami maduda mama adubu tumba hogotribra haiduna amura anirak kawi adubu khumlaktri ngasidi ahanga oshilakpa asida chingnaraduna loyumba thong adu hangdoraktuna yengubadadi lawai luton satkri ka manung asimaktada thauri yanduna siduna leiramba aduda loyumbado mahaki nupibu tanaba kana lauduna korei diasu hatu chinchilakpani mahakna su ure manepo aduna thauri yanduna leiramliba adu loyumbadi mahaki mamba koboni na tengtha duna mamabu koduna kapli adubu diyadi nokfet tawraduna thauri konggoi adudi yengduna asumna wakhalda khalli isa pokte isa nupa yaude sagai mulani haiduna nahaki hekna sumakpo hatok pangam badangdi nasuna leigidaba gumna leigidaba oigadabani
Laikai miyam handaksu hanagumna imungsigi thaudoksing asida wawa lauri. Kanana kamdauna hatlibano haibado kanana Superman ga loinana piba ngamdi. Masumabi mishi chap manana siba asida jingnaba wakal kaya kaya tara thalauri. Adubu diyadi wakal dadi macha hat kibagi laman single khana mahaki poyom chayom tawduna imungsidagi thoraknaba phirep lawkri. Madang asida wari asi loijari wari asi pathok saba matamda narrator ehangna soikilan kibu yauribusu mayamna pukchit chawna ngakpiyo haijari.